ngam khai le thaga pakulu chari masidi ki hen thalo tawri all over the country all over the kani ke se globe ta lokoi ni ajigumba achoba noble venture mayam se masi pangthok se ubada asige su hena pangthok pangam bo isnu Zanimski chest and TV department ki ahan bo oina bronchoscopy machine nama hospital sigi director professor dr l develashram na sangakre department sigi maruba doctor sing yauna pangthok ba thormada develashram na hakibada hana khulai asile tringeda athapam pham da satuna yenglamba adu ngasidagi di patient sing da masigi khudong sa adu phanglagni haki di masi mapanda thadana dagi rimsta de atopa jaga si available oba jaga da thabiramani ado khoi ngasidagi di khoi jenimsta lakpiriba masigi khoi khanaugda pomba natraga khoi biopsy na tawba matam saida khoi mapanda thararoi sigi khudong saba si khoi patient sing ja piba soina ngamjargani Helen Keller ki samba kontratruk suba mapok numit kamari leinana Society for Disabled Person Manipur amadi District Social Welfare ka khusam naduna tara suba Helen Keller ki de ki thorom kumbi bazar da pangthokre thorom da kumbi kendra ki MLA S Bira Society for Disabled Manipur ki president ke Syam Kumar kumbi Municipal Council ki ward member Saityabrata Singh Sanatombi Oriental English School ki founder Sarat Kumar namaru music on sar yakhi Kumbi Kendra ki manung sana leiba Salan Konjan Village da BJP Bisnupur District ki president amasung ex MLA N Mangina punna sinduna polling committee sema ka loina na nomigi oiba political conference ama Salan Konjan community hall da pangthokre thorom maduda INC da yawram mioi humbutra ko humdoi BJP da yawkre program coordination committee ki president Sanjoy Ahanthemna polling station kunthra ni tholiba masigi polling committee ayamba sembalo silakle ngasi semliba committee asigi nupa member yankhai amasung nupi member yankhai asina ngasi dagi akan web campaign chataba hawrgani ex MLA N Mangina akaba MLA na party hongbabu chongba kawi adubu mahakti kadraba matungda hanagi party ki lusing basing pradhan ahum councillor ani party worker listing ama henbana miyamgi amasung kendra asigi chakwa thorang mapung phana pakhat pangamna ba BJP da yorpani haiki Desam Impal is district na ahum subu ina pangthokpa debating competition nga si Imalay Khulimi Salian da mahiroi kya na saru yaduna pangthokre educational institutions sing da disturbance free zone oirba matam da aikhogi khunai gi human resource mapung phana sakhot pangamgani haiba topic ta pangthokiba debating competition hodopaki thoramda Khurai Jila Parishad ki member Nauribam Basanti Desam ki president Angam Bamaiti Desam Impal Council ki president KSS Norendro Namaru Music on saru yaki Narendra na haikibada debating competition ase tampa ki district mari da pangthorpani masagi makha taba oina open discussion phawba pangthokani haiki lakpane open debate lakpane ba mayam gi ba aduna ekoi gi disturbance pige da leiram basing samaina mafam khuding maktagi discussion la e discussion ji da gi karigumba resolution khara pukhalla agadi ekoi hana leiram ba ekoi gi hana leiram process tu gi kumang hena chapsala kani ase ai chapsa khaja Kasi pangtok ki debating competition atu da treasury bench ta mahiroi kungamari amadi opposition ki bench ta mahiroi tarana saru yaki Desam Thobal district ki council nasu Thobal district ki oina preliminary round debating competition Waikom Mani Girls College Thobal okram da pangthokre Modern College Imphal ki Geology Department ki Associate Professor Dr. Laistram Ibunguhamna Speaker Oiduna Pangthokiba Sangdamnaba Duda Mahiroi Tarag Mapana Saru Yaki Mathang Thagi Ani the Pangthokaba State Level ki Sangdamnabada Saru Yaranabagdamakta Mahiroi Taragani Toy Kangatkre Manipur State Legal Services Authority amasung Laima Khong River Women Quarry Union Kangmong Kusam Naduna Nomigi Oba Legal Awareness Forum Ama Kangmong Maisnam Community Holder Pangthokre Thoramaduda Deputy Labour Commissioner E. Tomba Manipur State Level Services Authority member Dr. C.S. Narendra Laimakhong River Union Quarry Union ki President T.A. Sakisu Saru Yaki Satul Trap Singi Sickle Cell Anemia screening in Batang the Oza Singi training ADC Kangpok Pina Pikre Sada Hills ki Manung Chanba School Singi Headmaster Amasong Headmistress Singna Training Assist Saru Yaki Hodopiki Thoramda Sada Hills ADC ki CEO D.K. Thangboy Medical Officer Dr. Brajamani Veterinary Officer Dr. John Maigai Saru Yaki D.K. Thangboy na Masamasagi School Singda Sickle Cell Anemia Labra Haina Yangsun bada headmaster amasung headmistress singna thamoi singna tawbina na appeal tawki Dr. Brajamani amasung John Maigai na Mairoi singna matau karamna
sickle cell anemia lei habdu yengadagi habigi matang da taki loinana dakar oiba kusu khulai singsu oza sing da kushnaki Kodong Larambi Haraubungda Child Rights and Yuna sponsor tawduna Center for Social Development Morena Senduna Nomi Oiba Children Cultural Program come prize distribution pangthokre Thromaduda Tamil Sangam gi Assistant Secretary Mohan Gorkha Women's gi President Ganga Nupi Khunai Saukhat Lamjing Lup ki Secretary Tamem Amadi Khanong Pok Apun Nupi Lup ki President Ibesha Namaru Bemio Singona Saruyaki Cultural Program do makok mathang tarba sing da mana mathum sing yan thoki Kata nama yai kaba senjak meru phang na muthak na bachang silak leba campaign gi manung chan na ngarang ayu kon thau jam mayai likai tagi mioi ama SP capsule chamaga concentrate nitrogen 10 mayam na enten hana khangna ba mapan ga kona na phagale drive adu kon thau jam kangjebung mapal chakhat khongthang lup amasung kon thau jam kada unique khosam na dun sathaki bani phagale ba gulising miyam mamang da mai thaduna mahan khre Hanga police station ki manung channa tare suba MR battalion manung daliba pukrida tare suba MR ki jawan ama sirga leiramle leikitraba jawan asigi maming silsi lamka chei kungani pan chandil gi mantri pantha khulde gi hari hanga police laktuna si bakchang lokhol ba matung da postmortem gi damakta jenems ki mokta thamkhre ISTV network ki oina housing over the year programming OT tawriba maramna network asigi program sing yangliba singna isa sa ki set top box sing adu on tawduna thambiu remote control namduna sanadana naba network asina khangalakli house break amatang amukana lomina sing Jangi labor solak padagi producing aktaba akcham choktarba tumba chaba yaraktaba khong hamba nungayaktaba singkidamak amatta ngayaba upaidi jolip syrup amasung jolip capsule bu changni sinabiu amukana taram noksari MZ Narega ki makhada Bijoy Govinda Gram Panchayat ki Pradhan M Rani Nalusingduna Panchayat asina konma pham singda uchara thabagi thabak chathari ngasi khuraizom nerak Tayil Pukri Maya amadi Sai Complex tagi Oriental College Gate Maya phauba miyamna uchara samngarom thaki M Rani na phongdorakpada mahuksa gi khal karak pana maram oiduna ainga sada hongba lakliba si koknana ba honabada mateng khana da orabusu pangnana ba uchara singasi thabani hana phongdoki Laikitraba Dr. Thingnam Kishan gi matang da tare suba memorial lecture program amaga se Khumalapa Euro Hostel la pangthokre Dr. Thingnam Kishan Foundation na sinduna pangthok pathoram maduda Manipur University gi Audio Visual Research Center gi hana director oramba Dr. Lokendro Arambam na chair lauki Laikitraba Dr. Kishan gi photo da miyam na lei sukatuni kai khumna butki loina namaha ki maram da khana nenaba thoroma su pangthoki khana nenaba da Dr. W Kumari Chanu amadi Dr. Longjam Sangita Devi su yaki Manipuri Department Manipuri University ki Professor Nahapam Arunana Manipuri Korirol da nupina khorjai parakpada haiba hiram masida wangangki Manipuri nupi singna khorjai paiduna ibagi lamda chauna thodang lorapa bushing thaki ai bi ahum sigi tongan ba masak amadi aikoi kenosida Manipuri nupi ki itihas asie puwari ase phakalakpada anobo nupi mirol ama sagalapada aikoina pawba ngamjadaba amakakti Jananeta Irabot, Hairaga, Hizam Irabot, and Haibase, a quick anoba, be mirrors in a pump, some talk about Miami, Simba, Amani. Contract Pump Kendri Manung Daliba, Yumpok, Kunzaugi, Miam, that National Food Security Eki Makada Agency, saying Kajisuna Pita Pati Mayuta, Mi Pampang Tokre, saying Suna Pita Batara, the Kunjas, and the Marilena Authority, Sakana Piri Resning Carting, Handu Lagani Haina, Warep Nakre Haina, Uyumpok Development Committee, Natadro Pacharola Manakangali. Sangma Assembly
constituency manung chana leiriba phayeng khulgi mayai lambi chahi tara hena sembiraktabgi mayokta yaningdaba phongdoktuna ngarangdagi mafam aduda rally amadi wakat mifam pangthoktuna protest tawkhaba matungda ngasi su makhata na mafam aduda wakat mifam phamduna athuba matamda lambi asi samjin binana dabi tawkhre ngasi mafam adudagi yamlaba miyamna wakat mifam chathaki leptana numit mangani chathagani hari sakpa phayeng samgat pelupna sathakiba wakat mifam aduda sakana karigumba thawoidana leithokpa tarabadi akan bakhongjang junction gani haina su makata na phongdurakli MSPDCL gi 33 kV kongba soipokpi line dagi 400 kV transmission line tingadabana maram oiduna lakliba jun gi tang kun mapan amasung kunthra gi ayuk pung mapan dagi pung manga phawba 33/11 kV usoipokpi substation na konba mafam singda mai piba ngamloi hari Amarom 400 kV transmission line tingadabana maram oiduna lakliba jun kumapan gi ayuk pung mapan dagi numidang waram pung manga phawba 11 kV Thobal NRL dagi na Thobal khuno phawba mai piba ngamloi dabana Thobal khuno gi mafam singda leiba consumer singna waro bidanarba company asigi manager na khangalakli Social Standard Club Salan Thongna Sinduna ngasi khurai nande nakaida hepatitis B amadi C gi lemna screening tawbagi kem ama pangthokre kem aduda nupa nupi chamarom henbana screening tawki Ngasidagi ISTV network ki ISD channel da Animal Planet ISD amasung TLC ISD hapchinduna punna ISD channel kunga manga thare Anuba mayon khongchatna welfare club amudon amadi siza IKEA foundation ga kusam da dunangasi learning tho amudon community hall da free eye screening amadi ahongba mamalda surgery tawbagi kem pangthokre kem masida mioi chani romna cataract yauna mit kamari lena ba anaba kaya layengki Manipur Police ki constable long nunabagi physical efficiency test yauhogdaba candidates ngi yenglaga July amadagina nipan phawba test pangthokadori July amadagina ahum phawba ayuk pung nipan dagi supplementary candidates yauna Thobal district candidates ngi pangthokani Imphal East ki supplementary candidates yauna July marida Churasampur Chandil Tamilong Ukhul amadi Sanapati district ki lemhoriba candidates sing supplementary candidates sing yauna July manga amasung tarukta pangthokani Imphal West Imphal East Jiribam Bisnupur amasung Thobal district ki lemhoriba candidates sing oina July 3 amasung nipanda supplementary candidates sing yauna pangthokani hari Hoki patang kun manga da pasoi kendra da leba PDS ki agent tara ka tare tokle habigi matang da ngasi kendra sa da leba PDS agent singa paumi singa unaba ma pasoi da pangthokre Unabadu da pasoi kendra ki manung da leba PDS ki agent yakhirom henman saru yaki pause singa masung ISTV da mioi kharana pasoi kendra ki PDS agent oiba tokle masung block congress da ki tokle habigi matang da polling number 19/36 ki SK oil ki agent oibi thona hozum pramodini na phongdorpada kendra sigi oina chahi mari chukna PDS ki polom sing jelak pada agent sing na la na tokhiba leite agent tan thoklei na traga tokle habigi chaina basu leitri pause sing da agent sing dagi paisa lobraga handok pidre haibudu su paisa loba nate agent ama oibagi security deposit tawani masidi agent oiba mioi aduna tok pamatamda masa masada handokada percent phamni agent sing dagi lupa lising ama lising ani phawba khomli haiba wafam adu tasengna lali agent sing na kendra gi nominee da paisa pikibigi wafam leite agent sing gi oiba darkar ler kom patamda sizinna na paisa khagat khiwidlei loinana put security gi matang da seng phangande haribasi department ya soiba aran ba kya kendra asigi oina yawbadagi miyam da matam sana phangan mangam dabani adubu agent sing na kan honaduna athubada yenthokna na honari agent khara to ki bahibasi masa gi pambani adubu local MLA da maral season ba sei yumpham yawdabo wafamni kendra sibul sungliba MLA miyam ga loinana tatok tasen tawduna understanding amagi makha da punna chawinari MLA gi mathakta siriba maral sei rajniti gi oiba khutong chawa longna na honabani haiki kiba chongsin kiba to kiba natragana yaungba si masa masa ga pambani adubu tasengna akhoi MLA da charge tawba adumadi tasengna akhoi pasoi kendra gi kano amo ene agel amo ena tasengna yajaningde akhoi gi pasoi kendra gi oiba akhoi gi kano si lusing basi akhoi ga praja singa yamna understanding leina nuksi sanana dagi thabak thorom khudimata tathok tasin tawduna ngasi babadalone jarakli aduga rajniti gi moina ngasi tawra iba pot dagi press meet tawdana khatana tawra iba sida akhoina khanjabada kana gumba rajniti gi thawunsin rajniti gi akuba mi eng manba sigumbasi oina uzai masi matungda muhana tawbiganu tana ningba khona ningba tasengna phatta ba dagi pamdaba natraga apamba leiragasu akhoigi leiriba akhoigi lusing basiga irenjana phaminaraga tathok tasin tawnamina si haiba wafamse IPDS ki ajela mo ena tham
अमरोमदा एजेंट ओबदगी तोकले हाइब अदुदा मसा खंगहंदना तोकलबा लिस्ट सिंगी मथक्ता मिंग हापसिलंबा थोंग अदुबु पोलिंग नंबर 19/17 के एजेंट ngangbam chinglen mangang na angak pa phongdokladuna ma ki ming hapsin bai ba si rajniti ki oiba logtunaba amani tokle hari mioi 13 asigi manungda mioi manga amasu masagi ayaba yauduna ming hapsili haiba wafam sing phongdoki ꯑꯩꯈꯣꯏ 13 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ 5ꯒꯨꯝꯕꯗꯤ ꯃꯁꯥꯒꯤ ꯀꯟꯁꯦꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯦꯁꯅ ꯊꯣꯛꯄꯁꯤꯗ ꯃꯤꯡꯁꯦ ꯄꯛꯁꯟꯕꯤꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯒꯤ MLA ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯁꯨ ꯂꯩꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯂꯩꯕꯥꯛꯀꯤ ꯐꯤꯒꯔ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯆꯥꯎꯊꯣꯛꯆꯅ ꯃꯤꯅꯤꯁꯇꯔꯅꯦꯅ ꯊꯝꯖꯔꯤꯕꯅꯤ ꯉꯁꯤꯐꯥꯎꯗ ꯆꯦꯡ ꯌꯦꯟꯈꯤꯕꯗ ꯑꯦꯖꯦꯟ ꯑꯃ ꯑꯣꯏꯅ ꯆꯦꯡ ꯋꯥꯠꯅ ꯐꯪꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯊꯣꯛꯍꯟꯈꯤꯕ ꯂꯩꯖꯗ꯭ꯔꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯁꯥ ꯈꯪꯗꯅ ꯑꯁꯤꯒꯨꯝꯂꯕ ꯃꯤ 13 ꯈꯛ ꯕ꯭ꯂꯣꯛꯇꯒꯤ ꯇꯣꯛꯑꯦ ꯅꯠꯇ꯭ꯔꯒꯅ ꯑꯦꯖꯦꯟꯁꯤꯞꯇꯒꯤ ꯇꯣꯛꯑꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯄꯣꯠꯁꯤꯃꯗꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ADC Tamilongi Small Town Committee na Tamilong Bazar lambi gi akut pamafam sing semjin khre PWD Tamilong na lambi asi semjin dabadagi miyam gi khudong sadaba asi yenglaga lambi asi semjin khibani Auto Rickshaw Association Tamilong na su town asi gi lambi sing semjin khre phana leitrabasu Small Town Committee gi chairman na lambi asi nakal da tariba nung sing khunjin duna ariba mioi sing sujin duna semjin khibani hairi DIPR na sinduna handak Chennai da chaluba press tour na sa Imphal da thung lakre paumi mapan amadi DIPR gi official ani yauna mioi taraga mathoi na sabati madunga si moirang khomda leiba DIPR gi office ta APO press and Krishna Kumar amadi ati official singna oklap ki awareness of benign center na sinduna PCPNDT ki matang de awareness program ama akam pata pangthokre toromadu da state nodal officer Dr. T.S. Arun Kumar PAC Akampat ki Medical Officer in charge Dr. Bino Kumari, Chief Medical Officer Imphal East Dr. Pushparai Susaruyaki. IGR North ki makhada Kunthatra Super Sam Rifles amasung Kunganipan Super Sam Rifles ki apun bakangbu amana Assam Oil Company ki thau puba gari sing driver sing phananaba hotnaramba pripa ki surgeon member ama yauna overground worker mari Karbianglong district ki Lahorjang area dagi ngarang phari hari IGR North ke PRO ki cherol amana phagalaba singa tudi Sergeant Major Romeo Kumantem Lepham Kumbi Laurimbam Nabakishor sahi yankhe manga utham Mona sahi kunga nipan Chumu Kedima Pradip Das sahi kunga mari Bokazan amasung Kibi Yeto sahi kunga nithoi Chumu Kedima dagini makhoi dagi kuchu khulai kharasu phangle hari Hozu makata na sanabagi Paulo bisi Sanabagi Pauda Second Division League 2016-17 da saru yaning basing All India Football Federation State Association singdagi club nomination gi damakta July 3 phawbagi manungda mathau taba che changal loinena thagalakna bakhangali July 5 phawbagi manungda saru yaning club singna amphagi office ta pislakna bakhangali Australia ki parta October 13 takina November 3 phawba pangthok katoriba 32 suba World Master Athletics Championship ta saru yanana Bharat ki team khanbada Manipur dagi nupa athlete tara amadi nupi athlete tara ga taret khalakle haina Manipur Master Athletics Association na phongdorukli valid passport paiba athlete singna lakliba July 10 ga manga phawbagi manungda ming amadi darkar leiba chanpham Thananaba amasung henna akuppa warol association ki president L Ajit Yauna S Thambal Sharma amadi Sapam Rameswar dagi khangba yagani hari hozu makata na sanabagi pau boyai ning thojom dagi phangbigani ngasigi sanabagi makhata ba pauda ses ahanba khuraijam Ram Narayan Shastri Memorial State Level Open Chess Tournament ta A Sakritombi Y Pritam Kumar I Somokanta I Zeki O Ningthem amadi A Pholena point mapan phangduna mangjin thakre Manipur Chess Association gi miyeng makhada Juvenile Club tera sapam lerakna sinduna club asida chess sanaroi humphuna saruk yaduna tha sigi tang 13 tagi chathariba ahanba ke Ais Ram Narayan Shastri Memorial State Level Open Chess Tournament ki ngasi ahum suba round loibada A Sakritombi Y Pritam Kumar I Somokanta
Ice Jackie O Ningthem amadi A Polena magi lamba maithibu biduna point mapan phangkhibani amaromda L Lal Gopal amadi N Bankimna point tare phangduna chali N Brojen KS Ole Sitaranjan RK Tata Shakespeare L M Mudhusudon S Gucha N Shanti Kumar K Jibon CIS Mahesh Kumar Biles K CIS Hamba Ice Maniton A Sarat KRNT Ice amadi bid iromna point taruk phangduna chali Olympic Day Run Malemgi mafam ataida pangthokna bagum Manipur dasu Manipur Olympic Association amadi Youth Affairs and Sports Department na sinduna sahi asigi Olympic Day Run hayeng pangthoklagani hairi hirama asigi matangda paugi mifam ama ngasi Kumal Lampak Sports Complex ta leba Manipur Olympic Association gi conference hall da pangthokre paugi mifam atuda Manipur Olympic Association gi General Secretary Sunin Elangbam Vice President GA Ibobi Sharma amadi association asigi atai member singsu Sharuk Yaki Olympic Day Run asi hayeng Manipur Olympic Association ki President Minister I Hemo Chandrana Kumalampak Main Stadium dagi lamthabaga loinana Dingku Road Khongnang Karak Law College North AWC salaba matungda MMTA Kumalampak da laktuna Main Stadium da lamthungpham oigani Sharuk Yakiba GA Ibobi Sharmana sahi asigi oina pangthokadoriba Olympic Day Run asida let us meet and greet each other through sports education and cultural activities with friendship and unity for a better society haiba themda pangthokani haiki through sports education and cultural activities with friendship and unity for a better society sine ko ye teki slogan ko handaki motto tagudriba sikumaran sida Magai Punamakagi Cheliva, Randasri or Kudimak, Amadi Lak, Pidanamak Nasiki, Sikumba, Pangtokadoriba, Olympic Day and Sidamapung Pavada, Mating Pangview. Manipur Olympic Association gi Secretary Sunil Alangbamna, Pangtokadoriba, Olympic Day and Asi, Mai Pang na Pangtona Bohonabada, Manipur Leriba, Sports Supamjaba Sing, Organization Sing, Amadi Manipuris Parza Section Kudimana, Mating Pangview Haiki. Lakadoriba, Rayo Olympic Tasu, Manipur athlete, Ojoji Kampam Toriba, Archer, El Bombela, Amasung S. Mirabai Chenu, weightlifter, Renana Hockey, Masana Danipama Chamasung,